Sigi gari sidane ikhoi dolangi cham chamjaraba ikhoi iyamba khoi gari ni lemtakta lowda chaningai gidamakta lakpani makhoina adu lambida laibak chiduna ahanbada tayada kapyae aduga tongan ba maru singse sida palaktuna sida phamba iyamba amase Leikhidare na palakpa kenose maruse sida amalere ado pulapna haibam tamasida kenose nungmei maruse tarit phawrakpane se idune asiba hakchangi hakchang Leikhidare thawai adugi I adune yamba makoi icham chamna low subugi matam yorakpanina adugi damakta lakpane ado kari maram gino sumaina ambush tawba icham chamba adugo icham chamba mida sumaina attack tawraga hatpasibu karamba ekhoigi minungsi leitaba karamba pukchelno sadagisu helli siumbaside ekhoi yam nungai jade aduna maram oiduna tungdasu si tholakteningai gidamakta ekhoinasu thiba lepoi karamba kangbuna tawbuno karamba kangbuna kapano haibase ekhoi sunglep lepoi aduna maram oiduna mayamna su mateng pangbiyo sigidamakta ekhoi kari su maram leitaba mkhoi low uba chatningai gidama lakpa evening da lakpa ngasi ekhoi khunda program lebagi evening da lakpa ado mkhoi Leikhidare ama yamba kenogi driver ga aduga magi nupidi nonegi hospital da puraga chakre aduga first front da phamba yamba amasema mahakse Leikhidare bane hoigi Leikhidare bhakchang se sida hapkhre ekhoi khunlomda puningai gidamakta Manipur asida inai tabasi koi tuhaningdra ko adubu asida tauriba thaudok kano tauriba kangbu se yengba matamda Manipur se nakong da taraga hekta justice tawba ko minna phajana uraga judge tawba nataba asigumba kaya ama leibanina masi CSO kangbu organization kangbu koki aduga naga any kano ikoigi meitei kangbu da su asigumba sidi koi tawhaningde haibisidi ai appeal once again ai appeal amutaw ada ngarangi laibak thiba thaudok asi yengba matamda tasengna ikoi Jiru tribe oina ai mayamgi on behalf ta ai haijai ai yampende aduga strongly condemn ai tawi aduna masi ngarangi Leikhidare mise Wilson phanga kogi Leikhidare nipa se innocent habdi hand to mouth hogi chara talaga chaba mini aduga sokhiba nipa sena olive yatung kogi aduga magi nupi aram yatung tung taruk ka minute kun police ki report matung inna aina phangba matam aina phangba wo hei matam se pung taruk ka minute kun PM ni aduna mohoi si nundang lekpa jawjang tekta dagi chatlaga leimatat lomda leaga thabak suba chatpasida ada le jawjang tektagi khara kumaga aduga mathang ekhoigi rongmei khun nungsai haiba lei madu yaudringeida ekhoigi lamdi tasengna hairagadi koki gi lam oire makoina kaplakpado makoi sports police ki report matung ina koki lamda adugumba thawduku thoaga adum hai ekhoigi karisu nataba thabak suraga charaga hingjaba nipasi adum sikre aduga anina sokre aduna ai chiru president ama oina aina pambasi tasengna ikoi sarkar sina karino ikoi Manipur gi law and order karino chingda tauribasi kanano masigi maduda tauriba thauduk thohaliba perpetrator se ikoi puthuk piu hapta ama numit mari mangani manung sida mase puthok tardi aikoi asiba hakchang se ikoi loroi aduga government na
tasengna matik chaba ikoi custom gi oiba thoram pareng pangthokpa yaba aduga ex gracia aduga machanipa ani leibasida matik chaba 12 pass tauba BA tamba leirabani masida matik chaba thabak ama asi PBU haibasi ai tasengna union gi president ama oina aina appeal tawi aduga tasengna ikoi chiru se mi jamjade mathangsu ikoi tangchup chiru da ikoi mi ama hapire adugi su ikoi honorable ex CM Biren gi matamdani maduda thabak ama magi nupi da chanaba ama pigani hairga hojik phawga pidadana lei ikoi UNC ga approach tawkibani ado hojik su phangdri madusu anauba CM na madusu ningsing biu aduga aikoi chiru khakta da oina ubiganu lobiganu aikoi gi CSO chinglomda UNC lei aduga aikoi gi tambakta kokomi UCM mayam amale ada ikoi gi demand asi pidragadi organization kaya ama CSO ga tied up taunaraga ikoi na pangthokpa yaba akanba khongyang ama asum pangthokani haibasi su ai sarkar gi mafamda aina sumai ken tak oina thamjari Sekarang ini atu Kanada sini lagi. na changna chingnabasi ikoi tasengna asi haibabudi ikoi haiba ngamde adubu lamse koki gi lamda oi haibasi aduni adubudi lei haibdi tasengna aikoi ajuki thodok tu karino haibdo ikoi na madu tauba ngamba karino ikoi kanubudi nate adubu adumba thokibdo adoda ikoi koki lam doga hairagadi karino haibasi ei ikoi adum punsin da bani yes adu ei pami adubu aikoi na tauba ngamba ikoi gi appeal gi ikoi manipur asida inai ta basi ikoi thohaningdra ko adubu asida tauriba thodok kano tauriba kangbu si yengba matamda manipur se nakong da taraga hekta justice tauba ko min na phajana uraga judge tauba nataba asigumba kaya ama leibanina masi CSO kangbu organization kangbu koki aduga naga any kano ikoi gi meitei kangbu da su asigumba sidi koi tauhaningde haibisidi ai appeal once again ai appeal amuk tau